Krumzari, Miang Tavirus Mutaram Ochari, Nasimaru Pauta, and Asian IMNA election Young Labadi form a Torotuna Indian Constitution Gimakada Yaun of Honaga Davani Hana, Deputy Chief Minister Kangam Fundo Cray. Katopa Yaw, the Chief Minister Okram Ibo Bina Miamgi Yafana Tavak Karisuta Rehana BJP President T. Saun High Cray, Amadi, Horticulture, Masum Floriculture, Lamdamasida Yam, the Channel Rabasu Miam, the Pogin Jung, the Banakana from Kangana Lady Haida, Manipuri Governor VK Dugalna Fundoli. Mapunga Pau Pizari. No main Kelaga vote Kana Mahona reversing Paratam Bimatam Yode, and Asian IMNA election Young Labadi, former Torotuna Indian Constitution Gimakada, Young of Honaga Davani Haina, Deputy Chief Minister Kagamna, Fundo Cray, Masi Coaching Maya Leba, multi-purpose community hall, the Pangtopa Lok, Sava Mikal Gamari Lanana, Pangtopa Political Conference, Amadam Hana Wafa Masi, Fundo Kivani. Coaching Block Congress Committee na Sindana Pangtopami from Aduda, Chief Minister Okram Ibobi, Outer Immediate Oriba Tangso Vaite, MPCC ki Vice President Timangi Babu, Mahila Congress ki President R.K. Ranisana, MLA Surchandra na Chungba Myoy Kya Susaryake. Wangang Kibasing na Fundo na Kibada, Center da Congress na Luchungba Sarkar Lakpadage, Right to Education, Right to Food, RTI, Nupi Singa Sakti Piba, Amadi Health Sector da Ahongba Puraktuna Miami Yafana Batavak Taude, NDA Amadi Janata Dol United Ki Party Singyawa Center da Sarkar Lekrabani, Makoyi Matik Magun Kangladuna Congress Tamiam na Sawatuna, UPA to Sarkar Lake. Congress Party na communal force simbu Tengana Bohonari, Party Asi Praza Singi Damakta Lebani, Haike, Rekangam na Makataraduna, Center da BJP na Karisu Sarkar Pyroi, Mamida Kausabani, Party Chonganba, Leader Saba Singdagi, Miam na Jackson View, Congress Cape, Machum Zaram Baluchumba Sing Tokibadagi, Manipurda, Congress na Chahitara Hena Sasan Torali, Handakta, MSCP Merge Tokraba Matungda, Makatana, Congress, Sanglakadaba Yauri, Fundoki, Jingtam Aniki Apunbagi Saktam, Tugaina Bohonaba Singdagi, Jackson say, Wayam Nangaga, Vot Kaga the Banate, Hauzik Kunda Changaga Praza Simbuki, Handuna, Vot Komba Horakle, Masi Miamgi Mayotani, and Asian IMG Chirinausina, election Yawning Labadi, Former Torotana, Barat Sangvidangi, Chana Kangon Gimatungina, Saru Yabiu. Civil society leaders in Kora as a soy company, as a man, not through the election, court of the Mayo, must democracy Mayo, Prasas, Yet election, I am announcing the leadership and then the election is the elections is only the other consumer collection in the other constitution election process कोई आउट जगह हाई में फोन लगाऊं मुझे कोई सिग्निफिकेंट तो भी क्या अदो मुझे तो प्यून करने कोई लेकिन थारा election commission of India ये होना है हाई तो बने कोई कंप्लेंट तो कुछ हो रहा है मुझे तो भी करूँ नहीं जब Chief Minister Okram Ibobina Dharmada Bichong Mikhai Naiba BJP Amadi Manipur Thugaiba Pamba Party Sing Gimihut Sing Suka Kahaloi Dabani Haina Thoramadu da Fundo Cray Democracy Chapa Bharata Nomai Chindol da Vote Kaba de Habasi Outer Gi Manung Chaliba Tampaki Kendra Nipangi Praza Singna Paratam Bibamatam Oire Outer Gi Mikhal Asigi Dama Kendra Nipangi Voter Singna Maru vote bank ama oigani Fundoki Kendra Nipan Asida vote Tadaba Yaraga Lepa Yadriba Asigi Matang da Paladuna Masi Bharat Pumbagi Oina Inglisani Kuntaruk Pawadi Kadisu Semdok Sadok Yaroi Masigi Matunda delimitation Toropa Kanda Ekoi Puna Hona Minasi Fundoki Noi Nomai Sindona Donatan Sapale Papa Nomai Sindona Saswan Toba Yaroi Noina Manipur Tugai Hariba Madugi Wakando Madu Akoi Masigi Borki Simbonsina Noida Queen Noida Parata Bigani Hibase Masigi Saura lesson Parasi Queen Masi Tambibatai Hibase Masigi Aina Akoi Kendra Taria Koban district in a Jimbangina Kendra Amase Masigi Bochi Yamna Crucial Way Yamna Kamuni Roiva BJP Kumase Mangat Hagan Bayade Manipur Tukai Haiba Sigu Bayan PFP candidate Masi Ama Kawan Sinta Haloidovani Hibasini Lensin Bilba Halaman Lai Sigi Maibian Sing Mayam Unamata ay Masigi message Masigi Pausian Masini ay Mayam Unamata ay Kuram Jabal Luxury.
Seriam na thokpa department mayam paisinba masage kathokpa yaudaba chief minister Okram Ibomina luchingba Congress sarkar na miyam gi yafanaba karisu tawroi haikre wafam asing asi thangmeban kendra dagi councilor ani amade ward member taru yauna atay marueba miyoi ahum BJP da yaubagi taramna opagi thoramda BJP Manipur Pradesh ki president TS Chawbana fundokhibani ngasi BJP da yakraba councilor ani adudi TS Purna Chandra amade H. Nutan Chandrani, ward member sing adudi MT Zen, Chungjalung Panmay, Y. Purnima, TS Suresh, NG Dhananjoy Amadi, TS Manimalani, TS Chawbana Makhatana Fondokibada, BJP gi oina manifesto formda Chingtam Haiba Karisulate, Outer Manipur Parliamentary Constituency dagi elected member mayam yaropana henama pangal thoklagani Congress ta MLA ni futare suraga vote kaga dabanati praja singh na thadaraga kaga dabani hauzik praja singh khwaidagi naksinabadi BJP oiri Delhi amadi Rajasthan da Congress MLA mayam lerambadu toratuna minority takhi habasi ningsingbiu haike Chief Minister na ahomba purakani habasi arambani chahitara hena panbada mai ising education amadi health sector da karisu ahomba purapangamde Chief Minister na chawba karoi khanbana vote lep tribani habasi nokningi is factor na sacrifice tawani miyamna chawba karam daida lep tribasi karigino ngangnabadi tai haina karemna ki koina haidaba port manifesto da haidaba port ama haiba isidi khumdaba yada khumjarini akoi sing tamai na phongde outer inner na phongani outer da maitai gi kendra tare manipuri tampaki kendra tare diriba muni pa yawi hebse patungda mo hairak talaba haidan masi masinta press ki thok se praja asukya ma mi lakh ma pan makhai na thada gadrba inner manipur outer lakh ma pan makhai hem thada gadrbo akoi gi MLA ni putare le ju what is the meaning Lagi hai berai mele sinduna si sektor pada kal lay. Mana maduna ekoi yam lay ba MLA yang kai lay bada Delhi da tare khangkara pori tu. MLA kaya lay ba Rajasthan da kunmaha ka da pori tu. Jani di na lay ramadana. Ada praja na bahut phir ka kare da bani praja ka yam dandari BJP Manipur Praja Sandari ano new Manipur new hope ano wasabdo Inagi midep oidiba Dr. R.K. Ranjana handakta CPI gi Dr. Narana Ranjana Manipur University gi registrar oidingaida senja thumja tawi habisi khangdaduna haibani University da tamlaktaba mioina registrar gi mathau karisu khangroi phungdokhi mathukma finance officer natte treasury officer natte engineer natte thabak piba ngamba soplagi Executive Council Loramba, whatever Singado, translate to order on top of the company. And the university system can be new Amatada, rest our Mina Paisa side. I say, Hydro Italy, and it's better to learn what is university. BJP Mayang Infal na Sinduna. No Muyoba political convention about Mayang Infal Thana Maning Lekai da Pangthokre, me from Sida Hanagi Minister Kangjamba, M. Nilachandra, Inagi Party Asigi Mirep Oriba, Dr. R.K. Ranjan Susaruyaki, Manipur Chakotpa, Awon Bama Purangnaba, Parliamenta, Lamdam Asidagi, Matik Chaba Miho Tabagi Tangai Fadabalay, Mikalda Sel Amadi Sak Mayang Duna Vote Pibana Samas Asi, Mangnaba Machak, Wedakani Haina, Wangang Loisingna, Fundona K. Manipur da horticulture amasung floriculture asi yamna chanaba amasung chawna khudong chaba lawba yaba industry oirabasu ngasi fawbada local miyamna saruk yadabadagi kanafam khangdana leiri research scholar khaltana Manipur gi mangtharakliba manamasing jiba panba sing kanbangamloi local miyam yauna bhab taminaba changi haina Manipur gi governor VK Dugalna phungdokre awang poklamdam gi medicinal amasung horticultural orchid singi jin conserve taunanaba amasung miyamna saruk yaduna akaknaba Chang Karada Sizinabagi Matangda Numini Chathagadaba National Symposium Ama Henbungi Orchid Research and Development Center da Pangtokiba Thoramda Governor na Wapamasi Fundokibani Science and Engineer Research Board ki Makada Pangtholiba Thoram Asida ICAR Delegate Director General Dr. N.K. Krishna Kumar Central University ki Vice Chancellor S.N. Kuri
5th के चेयरमैन किपजेन DC सेनापति जसिंता लजरा सुसव्याखे NK कृष्ण कुमार ना ngasi modernization asida orchid ase yamna pamnaba amasung sendong yamna fangba industry ama oiragli lamdam asida look is policy lapaga loinana hiram asida henam yeng changduna masigi kanaba miyamna lausi haike governor VK Dugalna lamdam asida orchid makal chaniga marifurom fangi mapalgi kaithelda yamna pamnarabasu pothok puthokpa ngamdri mapal lebang na floriculture amasung horticulture ani ase yamna kanaba industry oiba ngamlaga lamdam asigi climate ka chanarabasu kanafam khangdana leiri research scholar singna miyambu hena yahona nabahonasi haike. My concern would be how to create employment here. My concern will be how to generate greater economy here so that the young today or the more I would say the important citizen of the state tomorrow, they do not think on any negative line and they say that is where our real future is, being the citizens of the world, being the citizens of the country and being the citizens of the state. Horticulture is one of the key sectors where the state can do. So there is no free lunch, Mr. Krishna Kumar. You are the Deputy Director General and you look after horticulture. We'll invite you again. But if you come out with a good package after having the full study of the state of Manipur, Handal Pangthokodariba Lok Sabha Mikal Asida Mairoi Singisu Achoba Thodang Lofam Thui Haina Manipur State Council AISF na Thadorko Cherol Amana Khangalali Lebak Miyamgi Khangadaba Matik Chaba Mihu Thagase Haina Cherol Asina Makha Taragli Ketrigaon Assembly Congress Committee na Sindana Laliba Lok Sabha Mikal gi Inagi Mirep Oiriba Dr. T Mania gi Mikal gi campaign ama Iribung High School ground da Pangthokre Thoromasida MOBC gi Parliamentary Secretary Amin Saha Victor Kaising amasung Youth Congress gi President Amir Hussain Susarwyaki BJP gumba party na sasan paraklabadi India amasung maruaina Manipur asi mutkiba yai haina nungnangwa phongdongnakhi Tarataruk Shiva Lok Sabha gi Aam Aadmi Party gi election manifesto Inglisani Taramari ngasi Manipur Press Club ta phongkre loinana Hareso Goswami na iba not on Aam Aadmi Party amasung Aam Aadmi Party Manipuri isaisu phongke Manipur Campaign Committee AAP na sinkiba thoram aduda Campaign Committee Advisor Dr. Khondon Convener Hareso Goswami Inagi Mirep Dr. TS Ibomcha amasung AAP gi Thomi kya susarwyaki Campaign Advisor na haikibada Manifesto asida charge in administrative, economy, transport and communication, social justice, youth and sports, indigenous peoples, territorial boundary of Manipur amadi Armed Forces Special Powers Act English Chamapan Yankanipan review tawbagi Wafam Yauri Haike Convener Harisha Goswami na National Executive Committee AAP na Manipur Gidamak Manipur Campaign Committee da Tarataruk Shiva Lok Sabha election ge Sinai Masida Executive Committee Kauba Amana Ngarang Manifesto Phongdorokpa asida Yauriba TS Manihar TS Jugindrogi mathakta makok thongbada wakat khre athubada action lauragani Haike Yauna dalam perjalanan ngapai di campaign kami jadi tanpa apa, amasung yang jadi Aam Aadmi Party jadi mapung mana ngapai di adunga disiplinnya itu lepas na ngapai di party level itu boleh nampak tanpa boleh nampak aikai national level dah national leaders na sampai luar itu aikai local Yum Palaba Chahi Mari Manga Helaglaba Fawda Maram Kayadagi Macha Fangloktrabi Nupi Chaniga Ama Suba Hospital na Chahi Mangagi Manungda Angang Lahen Kre Hidamaski Matangda Paudam Ama Lisingani Sunda Mangagi Megitang Taratarukta Kumbira Ikatel Lamfiel Rimski Southgate Linkat Kiba Suba Hospital and the Assisted Reproductive Center na Manipur Ahan Boina in vitro fertilization IVF ki matengna Lisingani Sumna Nipan ge August ki tang amadigi hauduna Lisingani Sumna Taramari Fawda Nupisani Sumna Ama Angang Lehen Kre Haina Hospital Asigi Consultant Gynecologist and IVF Specialist Dr. W. Imona ISTV News ga akanana unabada Fongdoragli Magna Makata Raduna IVF Haibasi Karino Haibadu Miamna Kangsin Bio Hainasu Fongdoragli I couldn't love the Bisti Mama Samasagi Mapa the Dribisisu Magi Spamni Mama of the Dosisu, Magi 8 to the Lotuel, when Shamja have said, Nakui Manipurda, donor facilities, late take another song to Pirti. Adu Mapagi to the Kanjadre, Adu Manipuri, or in the Manipur context the D, a queen of Toxeribasi, Aina Toxeribasi, Zip Magi has been Sigi Spam, Amsum Mamagi, 8 as Lotoga,
ani si akoi puthoga fazana was thoga incubator da hapaga embryo form to holgo matungda mama sta amona hapsaraga mama sina pregnancy oiraga develop to jabudina akoi aina se to jari bese Magna Makataraduna Lupa Lak ama fawi yodana ataba mamalda Suba Hospital na IVF pangthok liba sida Manipur ge tongan ba district sing da natana yumthang nariba state amadi Myanmar da gi fawba laktuna masigi khudong chaba launari Suba Hospital na Manipur da IVF mai pangthok ba asina Manipur gi yamlaba senpham kya mapalam da satkigedo ba adu laina kan mangamlagani amadi Pangthok liba thabak asina Manipur ge apunbagi saktam sagatpa amadi Manipur da medical tourism chakharhanbada chauna mateng oigani haina phungdorakli magna makhata raduna luhonglaba matungda angang leitabadagi society asida akaiba kya oirakadaba adu karadang kokhanba ngamnaba amadi macha leijadaba singbu macha lehenaba thabak asi paikhatpani haiki sumai the social problem ama Manipur da yamna laksalakpa habi angang yaudrabadi mi samas is the yamna tinaning da ba ari masi social outcast ta wagi film da masi utpirakpa nupi sing da su even nupa sing da su se jaiga mata chaloroba su natalu homam chaloroba su as nang di yum panu kyam kuire angang ji bok chai yau mari so yau ji bra ka hai bis mo ji luhong khungdong ba dagi jaiga nate soci khangde chaning bagi kano se pra ma kui pibam social dagi outcast ta gi ba mo ji pra depressed oi ba moi wakas dia mataba am pol kududi soci se pangamdre aidi luhong ba yau pangamdre haibna singba mayam chi lakudi mo ji maru oi na harabada angang yau di yungi yungure bising adai yungi mapu bising sinasu koi gi masi ko oi to pani haibna singgi erebo mayam dagi musika mai dorga shop to ba dagi haibi wakalda madudagi aina khongdang chi lapacharakan magna ngamliba makai miyam gi yinglaga matamgi matungina matik sarba khusu khulai sing hapsinduna Suba Hospital na IVF asi mai pakna pangthoki gani haina phongdorakli aina pakachari thabak sida Manipur do hoji mama mapa oga asingam dagi masi mayam si problem jing siam lakadagi ngam dagi masi karam babu stage te lerga kamai to ya hangge dagi habasi lakhochere rega ongtang mama mapa na ohinba parenthood habido madu ohenna bagi stage ho yona ba ai khona jegen khanjari ISTV News Gidamak cameraman Imogaloinana Paudam Jariba Sunil Kumar ISTV News Imphal Manipur State Rural Roads Development Agency na PMGSY gi makada lambi semba amadi tongan ba paikhaliba thabak sing niom chumna pangtholibra habidu khangnana ba amadi madugi chapsaba report mobile gi khutang da photo ga konana National Rural Roads Development Agency da report pibagi matang da namit ni yu eba workshop hanagi Guwahati High Court odamba North AOC da leba agency asigi conference hall da ngasi loisin kre tharamadu da agency asigi chief engineer N Babuchan additional chief engineer J Syam Sundar executive engineer Brozen Yauna SQM Singh amadi PIU Singh su saru yake workshop asida saru yariba SQM Singh su Singbo Bisnupur district ke manung chana leriba tongan mafam da leriba PMGSY gi makhada semliba lambi sing photo namduna thagapagi training expert sing na takpi tambiki ahan batang ka ki oina pangtho ka doriba outer gi manung chanba Jiribam Assembly constituency gi mikhal gi thabak thoram sing sem sabal osilapag loina na ngasi electronic voting machine sing mirep ki agent sing yauna ADC office ki conference hall da yangsin kre randomization gi thabak asida ADC Dr Harmit Singha Pahuza Susarya ke Panbaya Jiribam Assembly constituency da punna voter listing kunmanga chatrukatara nipana polling station ni fuda vote thadagani masigi manung da sensitive tarani thoi normal kuripani mikhalasibu yengsinana ba sector magistrate mari amadi micro observer ani hapkre Ignogi makhada leriba BRC Jiribam Center gi oina pangthokadaba diploma elementary education course ta yawadaba Jiribam Tamenglong amasung Chandel gi primary amadi upper primary gi oja sing gi oiba induction program ama Jiribam Government High Secondary School gi hold pangthokre thoramasida oja sing da study material amasung identity card sing khusinaki BRC Jiribam Center asida punna trainee ni fumari na saru yagadori Wangkai Gendrogi Manung Chanba Dimdailong Namthanpung Mission Land Maringland Sasad Avenue Purerom Balekai Amadi Nongpok Inkolgi Jaga Singasi Manipur Sarkar na government ke officers singe housing colony thamnanaba amadi atei maram kya da sizinanaba lausin bagi matang da survey process loisinaba sarkar na tholibo order asi dawaidaba thawong ni haina MLA Y Irabo na ngasi mahakimayum da pangthokiba pawmi singa unabada phongdokre hariba mafam sing asida leidiba miyoi sing asi chahi yangkai gi mathaktagi leraklaba ngatani chatharaliba thabak thawong sing asi niyom gi wangmadani haiki
City Manila Impal Municipality Council couldn't have the Matang the Impal Municipality Council is consult. It is mandatory every year. Civil matter State Cabinet Rules of Business of the State of Manipur in Article Bharati Constitution 160 Makha same among State Kurimaki Lunelay, Mato Manipur. Level Rules of Business of the State of Manipur, Matuki Makada, Sigum Matter City. Cabinet Ayah only Minister Nakadamatuki, other concerned minister discussion the Kushi Asita Togo. Mana Makata na Fundokibada, Dr. T. Mania, Maipa Hananaba, Wankai Kendragi, polling station, Yankagi, polling committee, Sembalo Bagaluna, Tabaka Pakalagani, Lurubatan Famasida, Mort Ketnaba Labagi, Wafam Tadolaga, Maniabu, vote Maipa Hanba Tangai Fadi, Haiki. According to the Labour Congress Commission, the defense of opinion, defenses, language, Madhupur was into Takalam, the Tamakanda, she was some of the fight of the Congress and the window over the water of Matam. Imphal West ki asade ngasi GM holder pangtho kre Thoramasi Manipur Sarkar gi District Health Mission Society Imphal West na sinbani Thoramatuda State Mission Director Dr. O Ibomcha District Mission Director Dr. S Bimola Kumari State Asa Nodal Officer Dr. Kundrapam Usa Devi na saruyaki Thoramga mari leinana asa oirambi lekhidabi kaya da su ikai khumnubo utke loinana Imphal West ki asada thoidong na thabak fabagi damak best asa tarada sel amadi certificate piki Assassin Puning Togaladuna State Mission Director Dr. O Ibomchana, Assassin na Hena Puning Changna Miang with the Maktabak Tobiu, High Key. Akoina as a news, Hena Assassin duty Katakatawa Aduga Akoigi, Tosana Muda Tabak Lato Akoigi study Imphal Music of School na Sindunangasi Changangai Deleba Blossom School da Music Maramda workshop ama pangtokre Thoramadu da Imphal Music of School gi Oza Singna Mahiri Singda Isai Nomai gi Maramda Sandongna Takhe Sangeet Natak Academy New Delhi ki Bakada Media Theatre Institute Kanchipur gi folk play Puremba Yelho gi workshop kam production ngasi Rupmal Theatre da pangtokre Haudopagi Thoramda Iba IS Kangjam Theatre Critic Buddha Chingtham Amadi Institute ki President KB Sarmana Thoramapusing wena saruyaki Buddha Chingthamna Theatre gi Maruwaiba Singh Pandana Wanganki IS Kangjamna Theatre haibasi composite art form ni artist singna theatre da natana jagoi isaisu haiba mathautai art form asi tamsiliba makai loiba naidaba mahai bakhal amani masada napal yaudana ahallaman masakhangna tamsinana bhonagadabani haibana chingbo wafum kaya phungdokhi Tungda Moirang Kanglairon da Purembana Ngankalaimaga Waithungnakibada Yimfam Oiba Puremba Yellow Miamda Kudol Tamki Manipur Chakwaran ge harabadi manung hanjinba mafam sing hana chakwan hambatai hana Chief Minister Okram Ibobina Phongdokre ngarang Khangabok Part 3 Moirang Pali Sanabungda pangthokiba mifam amada Minister AK Mirabai I Hemochandra MLA Olandoni Congress ki thaupuba kya susaruyaki AK Mirabai na Bharata hauzik leiriba rajniti gi fibam asi matangda BJP na sidiba maral asi yumfam yaudabani ngahaki vote mayada pangangang bani haike Chief Minister na outer gi media mai pa han ba habisi Thobal district ki kendra taret asina lepkadabani lamdam asi chakhonaba manglom da pukhanaba honaba habisi miam punna kok chungchinaba mathautai jati kanglum amatada inform oiba political party singdagi miana section view haike Kachin koya mayam punamakshi Manipur se pulab hoidna pusi pulab kusam na chamina si haiba taragati khara hena sothaba khotaba interior iba singi mangi lam punamakshi akoi chap manana sakhot minaba tai Rajniti dol kaya na Mikhal Maya naksilakpada mana tawgani haba thaba kaya miyamda lautholabsu Imphal manungda leiriba miyoi sing yauna miyamna ising leiduna sizinari ising leiba fawba fangnadabadagi awaba kaya mayoknari haina praja singna mari leinabasingi puning chingsilakli
Condition of Women in Handloom Weaving in Manipur have a Nomugi State Level Seminar among us Sanjan Thongdaleba Manipur State Veterinary Council Gi hold the Pantokre National Commission for Women New Delhi Gi sponsor Makada NEO Life Foundation Sikong Bazar Nompok Sik Minus Sinduna Pantoki Batoramada Industry Department Ki Additional Director Handloom KS Roma Central Board of Workers Education Ministry of Labor and Employment Ki Regional Director MA Salam Amadi ICM Lamphel Gi Director Dr. K Somarendra Tharoma Pusing on Serviaki KH Romana Manipurda Powerloom Service Ama Tagyal da Hangle Nupa Fisaba Chamarom Thoraktuna Weaving Service Center da Thabakpiri Haike Sri Angala Parameshwari Sri Moneshwara Temple More Town Sinduna Nifutare Suba Annual Fire Walking Festival Ngarandagi Laisang Asida Hokre Thasigi Taranithe Fauba Wat Singi Matung Inna Akanaba Puja Sing Pangthopa Hokre Loinana Thasigi Taramdoida Fire Walking Pangtokani Haidi Anjuman Falai Basar Sangayum Famna Nisagi Mayuta Jangsilapa Kongtang Amoina Ngasiayu Angan Bada Miyoi Ama Heroin number 4 and 10 Amadi Nisasing Asi Season Abada Jangba Polam Singa Konana Mayimdagi Fari Farba Mio Asi Miyama Mangda Pututuna Matunda Taudana Warak Wateng Pre Loinana Fagalapa Polam Sing Miyama Mangda Pututuna May Taduna Mangan Kre Lubasigi Miyut Amana Nisagi Mayuta Jangsilaliba Kongjang Asida Miyamna Mating Pangbiu Haike ngasi fariwa sumaina tawraga aikoina anjumana sina leiriba makai aikoi drug yonba amadi drug chaba mioi asumba lambi da punungai ge aikoi gi anjuman gi team sina ngamjabi thakta hon April Mapan amasung tara tareta pangthokodoriba inner amasung outer gi mikhal asida vote thadaba yanabagi damak private sector sing dukan hotel workshop mai tampham sang hospital clinic cinema hall contractor gi thabak shuriba sing newspaper establishment training institution financial institutions singda thabak toriba sing kusuman piduna suti logba yahangadabani haina deputy labor commissioner E Tombagi cherol amana khangalakli Naha oiba voter singda Lok Sabha mikhal ge awareness pinaba pandamda hayeng nuthil pung ahum taba matamda wangkai mehobam lampakta jagoi yauba concert ama pangtokodari ballot jam haina Mintuanba concert asi Youth Street News na tongan ba band singer kusam na duna pangthokadabani concert asiga mari leinana Youth Street News ke founder editor Mehanas Nasrin na Fundropada Naha Singi Empowerment Hangar Hananaba Nupi Voter Sing Gyan Tahanaba Proxy Voting Tingnaba Amadi Mikalda Saruk Yabagi Itilpi Naba Panamda concert asi Pangtokadabani Naha Singda Kanaba Pigadaba concert Asigidamag CEO Manipurda Mating Nirubada Pirakide Fundoki. Concept of this concert is based on India's secret weapon, the young population, youth. The power of 49% of voters are women, we all know that. So power of 49, the base story, they need to exercise right to vote, to exercise right to adult franchise. They give the proxy avoid voting rights, have the proxy voting yam tong nahi dena saida. Do the avoid Manipur Human Rights Commission Mathautohanana ba High Court Manipur da thakiba PIL ama double bench na chayol ani fawgi manungda counter affidavit tharakna bagi ayaba pikre hana health ki director oiramba Dr. T. Suresh na thakiba PIL asigi ahum subai hearing ngarang pangthokibani amaromda Manipur merger agreement ki matangda thakiba PIL aduga mari leinana korna India government amasung state government ta sensitive oiba fibam asi yenglaga notice issue tawkre petitioner ge council na miyam gi yenglaga case asi atuba matamda loisin bina bataksan ke loinana ahen ba affidavit amasu pishin bada ayaba pk MPP की president na party की organization की तोखम थोक पथबक तोबगी महत्ता दुकान सिंह कक्थोक कक्शन तौदुना महूत हापदा पैसा चादुना treasurer अमदी general secretary administration का मानरगा चौकीदार दगी फाउबा दुकान पीगनी हाइना पैसा चारे हाइरी party मनुंग दगी फंगबा पाउदा दुकान पिथोक पिसिन की मतंगदा आरांबा क्या लेरे हाइबगी मतंगदा allotment and other affairs committee na थिगत की बा रिपोर्टा president na दुकान B1 अमसुंग B4 नतना दुकान खरा कक्थोक कक्शन तौदुना अनोबा दुकान पीगनी हाइदुना deposit लौसन की तबक सिंह पार्टी की चनबगी वांगमदनी प्रेसिडेंट चथकीब थवोंग सिंह पार्टी की कॉन्स्टिट्यूशन थुगाइबग लोइनना मसागे खुदोंग चाव लौनब मोंगदा तौखिबनी थोखरिब सिंह असिगी मरम पार्टी प्रेसिडेंट जनरल सेक्रेटरी एडमिनिस्ट्रेशन अमदी ट्रेजरर की यामना चावा असोइबदगिनी मरम असिना पुमनमक असिगी रेस्पोंसिबिलिटी मियो अहुम असिना लफम थोई हाइबगी रिपोर्ट अदु लुमना लौदबग लोइनना तौनिंगबता तौदुना लेरे
tha taru khudingi audited account statement central committee da langkhat kadaba adu tawdana budget su yaudana chahi ama hawkhiduna constitution ge chanabi thugaide sel lana sizina khibagi auditor na statement chumna pibadu yaroi haina auditor resign tawhanba central committee dagi लौथोकपन चिंगबा तौदुना लेरे पार्टी पॉलिटिक्स तौबगी महता दुकान भरा चादुना पार्टी असिबु मुथनब मौंदा माई ओनसिले मणिपुर की अमतंगायबा रीजनल पार्टी असिबु कननबा मियाम पुनमंगना होनबियो हाइरे अमरोमदा रीजनल पार्टी अमा ओरिबा पार्टी असिगी ममांगाइदगी चनदुना लाक्लिबा वखलोन सिंग नाथैदुना नमफुदा सेंट्रल कमिटी दा मिचंग खोमलगा बीजेपी दा सगोटपा पार्टी बु योनथोकपा प्रेसिडेंट नि हाइना मराल सिडी भारत सरकार ना पद्मश्री पीदुना इकाय खुमनरखरबा वाइखोम ब्रोजेन मेते ओपगी थोरम अमा सोशल स्पोर्टिंग क्लब नसिंदुना सेक्टादा लेबा क्लब असि लंपाक तपांग थोक्रे थोरम असिदा काउंसिल की चेयरमैन डॉक्टर एस नवचंद्र मेते मे कमिटी की प्रोफेसर एनजी कांगजिया मंगांग तोंगान तोंगान बा मणिपुर के सिविल सोसाइटी की लुचिंगबा अईबा एबी कैना सर्विया की बोर्ड की चेयरमैन एस नवचंद्र ना गोजेम मेते मरमदम नुंगशिबा मियोय अमनी भांगना इबे इसै वारी सेरेंगदा मरम दम्बो नुंगशिबगी अचौबा ममिताई मंगोंदा पद्मश्री मना पिरकपा असि नुंगाइबा पोई हाइखे इम्फाल कॉलेज अमसुंग मणिपुर यूनिवर्सिटी न सिंधुना इंडियन टूरिज्म कांग्रेस ऑन स्ट्रेटेजिक इंटरवेंशन रोल इन रीजनल डेवलपमेंट हाइब थीम दा तरामाथोई सुबा नेशनल कॉन्फ्रेंस मणिपुर यूनिवर्सिटी की सेंटेनरी हॉल दा पांथोक्रे हौदोपगी थरमदा मणिपुर यूनिवर्सिटी की वाइस चांसलर प्रोफेसर एच नंद कुमार इंडियन टूरिज्म कांग्रेस की प्रेसिडेंट प्रोफेसर मंजुला लोइनना अतई स्टेट सिंदगी डेलीगेट चामग यांखैरोम न सरुक याखी लाइफलाइन डेवलपमेंट ऑर्गेनाइजेशन स्टेट बैम्बू डेवलपमेंट एसोसिएशन का खुसमनदुना वागी खुदसा हाइबगी पोथोसिंग मतांगदा चतरखिबा था अमगी ट्रेनिंग लाइसम लेर कम्युनिटी हॉल दा लोइसिनख्रे लोइसिनबगी थोरमदा नेशनल बैम्बू मिशन के स्टेट मिशन डायरेक्टर एच ब्रजमणि शर्मा आईसीएम के डायरेक्टर डॉक्टर के सोमरेंद्रो खादियन विलेज इंडस्ट्रियल बोर्ड के सीईओ एल बिडेन सुसरुया के ट्रेनिंग असिदा सरुया के मियोय कुंट्रादा सर्टिफिकेट सिंग यंथोखे युमनाम पिंकी देवी कौवी चही कुलुमदोरम सुरबी युमनाम हुइद्रोमदगी मौ अमा मांख्रे हाइरे चटकिबा तांग अमगी नुमिदांग वाइरम पुंग मरिगा मिनिट कुंथ्रारोम चपा मतमदा मयुमदगी थोखिबदगी हंजिलक्ट्रे हाइरे नुपी असि कुचुंगवी ममाई सांगी फिट 5 इंची अनि वांगी मागना युमदगी थोखिबा मतमदा फुरित अंगोबा अमा लेमचुकी फनेक अमा सेटकी हाइरे मापो कनागुबना थेंगनबिरबदी मनांगनप पुलिस स्टेशन नत्रगना मोबाइल नंबर 8974730653 दा पाउ पिबियु हाइरे यूनिवर्सल मदर्स ऑर्गेनाइजेशन की इंगसिनी तरा मरीदगी इंगसिनी तरा तरे फाउबगी थौपुननबा निंथौजम सरोजिनी लेबबु प्रेसिडेंट राजमणि नाउरेंबु जनरल सेक्रेटरी फैरोइजम इबेमहलबु पब्लिसिटी सेक्रेटरी ओइना खनख्रे नौना थौपुनबा खलबा एग्जीक्यूटिव कमिटी सिंह वासक लोबगी थरम अमा लमफेल पात लेबा ऑर्गेनाइजेशन के ऑफिस ता पांथोख्रे रेड सिल डिवीजन ZUF अमसुंग NSCN K गी कैडर अनि फारे मखोदगी 9mm पिस्टल अमा मरु मापन फंगले हाइरी हौजिक सानाबगी पाव ngasi sanabagi pauda Union Taekwondo Academy na punna medal umbuda mathoi point chamri ga yankhai mari fangduna tara suba Governors Taekwondo Cup ki overall champion oikhre All Manipur Taekwondo Association asinduna khomalampa ke Indo Stadium da unit tara manga gi sanuroi chamri ga tara nasar yadru chathariba tara suba Governors Taekwondo Cup ngasi loisinkhre loisinbagi tharamda ahana additional DGP oramba Manipur Olympic Association gi Vice President N Syamananda All Manipur Taekwondo Association gi President Y Khemchan Yas ke hana joint director oiramba W Susil Kumar na tharoma pusing oike tournament asigi ngasi pangthokiba KG 58 mathake cadet girls ki pangthokibada CTI gi RK Kiran KG 39 makhagi sub junior girls ki da UTA gi M Sonia KG 45 mathake junior girls ki UTA gi S Priya KG kumapan makhagi cadet girls ki da number gi TS Lucky KG kuntraum de makhagi cadet boys ki da CTA gi Suya Beta Category Asimaki KG Nifu Manga Makagida NSA gi B Bope KG Umbuta Nipan Mathaki Junior Boys Kida Sai RC gi N Sunu Kumar Amade KG Umfumdo Makagi Senior Men's ki Pangthoki Bada NSA gi Y
कपराना अहानबा पोजीशन ताकरे टूर्नामेंट असिगी अहानबदगी चही असिगी तरारक शुभ फाउबा यूनियन ताइक्वांडो एकेडमी ना तरारक लेफ्टना ओवरऑल चैंपियन ओइदुरा लाली चही असिदा एकेडमी असिना गोल कुलुमदोय सिल्वर तरातरे ब्रोंज कुंट्रामाथोय नेशनल स्पोर्ट्स एकेडमी ना गोल तरामाथोय सिल्वर तरामरी ब्रोंज तरानिथोय पूर्ण मेडल कुंट्रातरे पॉइंट चनीगा हुमुद्रा फंगदुना अहानबा अमदी अनिसुब ताकरे साई आरसी ना गोल तरानिपान सिल्वर मंगा ब्रोंज मापन पूर्ण मेडल कुंट्रानिथोय पॉइंट चनी यांखै फंगदुना अहुम सुब ताखी मको मथंग तारबा सानरोय अमदी टीम सिंगदा मेडल सर्टिफिकेट अमदी ट्रॉफी पीदुना पुनिंग थवतखी सेदो मयंग इम्फाल थाना अवांग लेकाय न सिंदरा एन टोमचौ हायर सेकेंडरी स्कूल ग्राउंड चथरिबा लेखिद्रवा वाईयाइमा अमदी सुरचंद्र निंगसिंग फर्स्ट यास कप ऑल मणिपुर वेटरन फुटबॉल टूर्नामेंट की ngasi sanakhiba ahanba ground da AYMSA yaripongna basan nambur mapalbu goal mari ohumda maithiba pikre ani suba ground gi sanakhiba UVSA lilong chajing amadi FC Imphal goal amata chanadana draw chakre hayeng flam Imphal amadi basai thamoi banga sanagani Imphal District Tennis Association Academy na Sinduna Lamfelda Academy asigi tennis complex da ahanba Manipur Tennis League hayengdagi pangtolagani hairi Haukiba chahi inisani tarahumdoi amadi inisani taramari season da sub junior junior senior national amadi international da saruk yaduna winner amadi runners up taraklaba sanaroi sing opagi thorom ama All Manipur Sepak Takraw Association asinduna LKYDA ground lifeam khunong da pangthokre thoramasida All Manipur Sepak Takraw Association gi president KS Dorendro LKYDA gi president M Kiran hana All Manipur Sepak Takraw Association gi secretary oiramba TS Brajabihari Hauzi Association asigi secretary in charge ki thopuriba T Rohini Kumar na Thoromapu Singh oike Thoromapu Singh na Manipur gi mingchat puralaba Sanaroi Singh coach amadi manager Singh da achaba khudol piduna puning thawatki ngasiga ba ingasagi pau pizari ICAR lamfel patagi fangba pawi matung ina ngasigi khwaidagi saba si degree Celsius kuntare dasmik tare ni khwaidagi ingbana degree Celsius taramathoi dasmik mangani nungsita yawba ising manilgi changna ayukta chada marfudra humdoi ni nungthildana chada yankhai mangani nungjugi changna millimeter sunyani loislapda maroi ba pamukana pizari NSN IMna election yawnung labadi forna thorotuna Indian Constitution gi makhada yawna bhonagadabani haina Deputy Chief Minister ga khagamna phongdokre Kathopa yawdaba Chief Minister Okram Ibobina miyamgi yafna bathabak karisu tawrei haina BJP gi President TS Chawbana haikre amadi horticulture amasung floriculture lamdamasida yamna chanarabasu miyamna pungning changdabana kanafam khangdana leidi haina Manipur gi Governor VK Dugolna phongdokli Masigi ISTV Manipuri pau mata sosinjari miyang tabri sumu kana khurumjari